Russia na Ukraine gi Mariupol da Shakti Pumba Sijinnaduna Landakhre Atei city sing da su Kapsinkhre Russia gi forcing na nongmaijing numita Ukraine gi khathang ba sarukta leiba Mariupol city da Russia gi lanmi thingduna leirakpa steel plan amada Shakti Pumba Sijinnaduna hanjin Landakhre Mariupol haidiba city asi Ukraine gi lanmi singna yamna kanna Russia gi lanmi sing thingduna leiriba amasung haukiba chayol taruk asi Russia gi lanmi singna Langoi chalaga thamlakpa mafam amane mafam asibu khudum chalabadi leibak asigi nongpok thangba sarukta lan khamthengna kanna taunaba Moscow gi thorangda mateng oigane Mariupol da lan soknariba Ukraine gi aroiba fighter sing haujiksu surrender taw haiba yadre Russia na mafam adu da leiba mi khudingmak manghannaba thawaina honari haina Ukraine gi president Volodymyr Zelensky na haiki mahakna haiki Sea of Azov ta leiba port city ase kananaba tanja ama hekta launaba khudakta nongchuptagi ahenba khulai mayam Ukraine na mathau tai occupier singna Mariupol da piba pressure aikoina hanthanba amasung blockade thugaiba ngamnaba mathau taba khulai achauba sing plane sing aikoige partner singna Ukraine da piba tai natraga aikoigi partner singna maru oiba thogdang lauraga wari sanaraga asumna tauba tai haina mahakna phongdokhe madugi mamangda Ukraine gi journalist singa unabada Zelensky na haike Mariupol bu makhatana asum langoi chanduna thamlabade misam kaya chaningai thakningai leiroi maduna lan ase loisinanaba wari sanaba hotnaba aremba taragane city adudagi Ukraine gi force pumba tanthokre amasung Azov standstill mill khakta ngai re mafam aduda Ternal sing yamna leibana defender sing na lotuna leiba amasung makoi ge maru loidriba phauba thingduna leiba ngamli haina thangjanu Russia gi defense ministry gi spokesman amana phongdokhe Sayol kaya bom thadakraba matung city adugi lemhauriba saruk sing Russian singna hanana khudum sankhre steel plan aduda landava si Russia na Ukraine gi nongpok thangba sarukta landana ba thorang singgi manung challe Mariupol khudum challabade Russia gi forcing leibak asigi kha thangba sarukta sangsin ba yagane Russia da tinkraba Crimean Peninsula da lalaga leiba kha thangba sarukta changlabade Ukraine gi nongpok thangba industrial Heartland oiriba amasung landana mijeng thamliba Donbas region da leiriba lanmi singa mapung phana unaba ngamgane Mariupol ngagliba forcing na city adubu langoi chaliba Russia gi akanba lanmi sing thingduna leiri haina Ukraine gi deputy defense minister Hana Malier na nongmaijing numita phongdokhe Malier na city asi Ukraine bu ngak seliba chungoi amane city asi bu koisilaga leiriba Russia gi lanmi sing laibak asigi atai mafam singda changsindanaba City asina thingli haina phongdokhe mahakna haike Russian singna Mariupol da missile lepalaitana missile kapsili amasung city asida makoigi forcing hengat hannaba achoba plane ama tanaba thorang tauba male marak asida Russian singna Ukraine gi atai mafam singdasu yamna kanna landare Mariupol da leiriba Ukraine army sing khulai thadu napunsi kanbigani haina Russia na khanghankhre Russian forcing na langoi chanduna leiriba Ukraine gi khathangba hithangpam city Mariupol da lanthengnariba Ukraine forcing da Moscow matamda nongmaijing ayuk pung taruk tagi horaga makoi gi punsi kanjanaba khulai thadanaba Russia na khangankhre Russia gi defense ministry na haike makoi gi troop sing na Mariupol gi urban area adu Ukraine force amata laihandre amasung subna gi Ukraine fighter sing gi apikpa contingent ama city adu gi steelworks ama gi manungda thangjanumita lai haikre Russian forcing aduna nationalist battalion singge militant sing amasung foreign mercenary sing aduda April 13 2022 ge Moscow matamda pung tarukta ge nongmai kapalep na ba amasung makhoi ge khulai sing adu thadana ba khudong saba pikre haina statement amada Russian defense ministry na haike makhoi gi khulai sing thadoklaba pumnamag aduda makhoi gi punsi kanbigani haiba guarantee piri amasung defender sing aduna khulai natraga ammunition yaudana ayuk pung taradagi steel plan adu thadokuna satkiba yagani haina Russian defense ministry gi statement aduna haike masigi matangda kiptagi khudaki paukhum phangdre Russia gi Black Sea fleet gi lan gi jahaz makok adu lupkiba matungda Ukraine gi mafam kaya da Moscow na long range missile attack sing chathakhe thangjanumita Russia gi lan gi plane sing na Ukraine gi konung kipta tank repairing factory amada bom thadakhe Belarus tagi paikhalaki Russia gi lan gi plane singna Poland ngamkhai manakta leiba Labib region da missile sing kapthaki amasung Ukraine gi air defense singna cruise missile mari kapthaki haina Ukraine military na haike Mariupol da Ukraine lanmi singna lainung gi tunnel sing amasung bunker sing da lotuna leiriba achauba steel plant ani adugi manungda ama oiriba achauba Ilis Steelworks aduda
Reuters की पाउमीसिंग थुंख्रे मधु इराई नुमित्ता खुदुम चनखिबनी हाइना मॉस्कोना हाइखे हौजिक फैक्टरी अदुदा यूक्रेन लानमी लैबगी खुदम अमता फंगद्रे खोइरब स्टील अमसुंग काइरब कंक्रीट की अमांगता ओइख्रे मिचमगी असिब हक्चांग कया मरुम अनकपा स्ट्रीट सिंगदा तादुनु लैब उखे ngahan thangja numit ki waina city aduda Ukraine forcing gi personnel lising mari hena sikre haire Moscow na Ukraine konung da makhoi gi attack sing kangkhat kibaga konung adugi mapanda leiba achoba military plan ama thugai khre haina Russia gi defense minister na ngarang nongmaijing numit ta phongdokre ngahan numidang high precision air launched missile sing na keep region ge Brovary Stelman manaki ammunition factory ama thugai duna mang tahan khre haina Russian Defense Ministry na Telegram da thokpa statement naman na haike masigi mamangge numit kaya ni rom sukip amasung kip ki mapanda laiba Ukraine gi military plan singi matakta Russia na attack kaya marum chathakre aroi bada tabiri bapum namakpo thagatsare